Hey, Nikhil, nang mark asuk yam solibasibu karigino? Sir, ay mathangdagi phajana hotnarage sir. Sir, ado ngarang nupi mangana ne propose tawraiba ado nupi mari aina ne block pikhre. Nupi amaduna kaidawraba? Sir, nupi amado sir, itawbigi machalni. Ngasi nakong manakta kang amana ngorong-ngorong ngisidi nangonda pau piba chali bore. Nimki nang tharakpa kangdo atidabu tongde aigi ne chi balda ne tongi ne. Adogi kangdo akogi letindagi paikrimi. Duga moina khwaidagi lemdaba sentence amakak hairakani aidi boyfriend lay haina. Aduga moina hairibasidi gadha natrane wa amada hairuraga makhoina nungsinariba nupasingduna phajaba nupi ama uraga hek ai jieb lay hairaba ai sibige. Baba bhai nangna harido chummibo sathi na bhai amta langanu aigi itaw pi singrado magi machal pido igonda phone tawrai. Hello da aiga hin phangasi big bazar gi manakta hoina nang aingonda warawadi thamganu aisu yam kanna di honabani ibaini chanadre ibaini lapthoknabana pharani aino aina ngasaidagi hairse nang tadro Tai adudi phare. Hello itawbi ngarangi nupi phajabido unaba chalusi lao. da ailan krema saunuba nonda kari hai krema saunuba da sorry da Nawa laude ai chale goodbye.